ngasi pongkiba tungan Manipuri siphongsingdagi maruoibi ipausing myamna thamjigi ahanbada pokpa kuidriba angang gi makok ama thingnare tabadi yamna nuaitaba amadi hainadaba pokpa thawdo am oina ngarang Assam gi Dibrugarh district ki manungsanba sansa parada pokpa kuidriba anga amagi makok leiramba thengna khreari police ki report matung ina ngarang ayuk pung 3 rom tabada lambi chatpa miwe amana ahanbo ina anga andu gi makok leiramba thengna khibani thawdok thokpagi paw phanglaba matung police team ama maphamduda sangsinuna akoibda leiba CCTV camera sing check tawki CCTV camera leiram khiba record ki matung ina street dog amana pokpa kuidriba angang ki makok odu siktuna purakpo ki adubu hui aduna angang makok odu kadai dagi purakhibano haiba khangmangamdre police na hiramsigi matana case ma register tawkibaga loinana angang gi masa thibagi thaba sathabokre angang adu sayolamadi tha ama phawbagi manungda leibo iramba yai swaidi atopa pawmana COVID vaccine singi side effect kaya ama leire haina media da report tawnarakli badu asumana te health ministry union health ministry na ngasi media report singna COVID-19 gi vaccine singi haibada Indian Council of Medical Research ICMR amasum Central Drugs Standard Control Organization CDSCO gi official singna yazari haba wafam adu aran wafamni asumba pauna ti haina phongdokre RTI gi pakhum amagi matangda handakta news report amada ICMR amasum CDSCO gi official singna COVID-19 gi vaccine sing side effect lay haibada yazari haina claim toki wafam adu aran mani paw adu aran bane masum lana paw tamani haina ministry na report adu gi matang na sengdokla dunai ki union ministry of health ki policy madi malem gi scientific oiba praman sing myam na thamkre COVID-19 vaccine gi advantage amasum disadvantage ka madi leinana RTI ek ki makhada hanglakpo ong sing gi pakhum ICMR na piki ICMR na samna World Health Organization WHO Center for Disease Control CDC amas Ministry of Health gi masak naiba website singa mari leinaba link singna malem gi oina phangliba tungan COVID-19 vaccine singa dugi praman leiraba singa du samna haikibani haina ministry na thokosi role amana haidi tungan ba COVID-19 gi vaccine sing sejinabada vaccine kaphamadu naba sikpa sokthaba masal naba singba khara asonba symptoms sing khara thengnai phibam khara de hena kanba symptoms lakpasu yawi haina sirol laduna ki Global research study the COVID-19 vaccination COVID-19 na sianba masum hospital pukat kada badrigi kanba masum phibam lusin handi habigi praman phanglabani India da NTAGI National Technical Advisory Group on Immunization na sangnai na COVID vaccine gi kanaba masum asigi side effects ngi matang review tawri hansu paus ta phungtorakli Makasa tharak poina to papaw mana war against drugs Senapati district police na bele chairman yauna mi mapan popi thabi ki maralda phare hadi Senapati district police na war against drugs sagola duna Senapati district akan mathabak pakhat pagaloina na sala khabung khunau village ki chairman yauna popi thaba mi nipan sala khabung khunau village ta ki phare paus nai tha sigi taragatharo ki numidang na superintendent of police Senapati Karki Maladi miyang mukhara Senapati district police na sala khabung khunaugi Eastern Hill Range ta red adu satakibani police ki team na ayukpung amaga makhairum tabada sport yobu matamna popi thaba pamlogi manakta saba loktang sangda khunmi nipan leirama thenaki police ki team aduna maphamadu question ki amasung khunmi nipan adu fakit maphamadu ain kaina popi pambi thabi gi maralda police na pharaba singa dudi Irang part 2 digi Milan gole tamang sa ikun mapan apokpa Lalbir gole tamang dasing paksaring tamang sa ikun tragani pan apokpa Shedimang tamang Man Bahadu tamang sa yang gumdu apokpa Pashuram tamang New Magimay Maram digi Kumar sa ikun tragamapan apokpa Arka Bahadur Khabung village digi Krishna Kumar sa ikun tragumde apokpa Pamka Bahadur Kanglatong bidigi pasang tamang sa yang apokpa Tes Bahadur Irang part 1 dagi Azul Gole se kungamapan apokpa Som Bahadur amasum ang kailong dagi village dagi Som Bahadur se kungunito apokpa Pakha Bahadur ni thagdo sigi matan additional SP Senapati ML kaisungwo no hai Chief Minister gi miyang makhara pakhaliba war against drug ki sarwa moina Senapati district police na sala khabung khunau hill range dagi popi thaba mi nipan amasum village chairman phare mi singasina lam ekar humfurom na popi thabagi thabak sathabagi report lay Senapati district police na hokiba December kungo homdoida area sida leiba lam ekar kun lomdagi popi pambising mang takhanba amasum Senapati police station FIR ama register tawba lekre
पुलिस मखाताना अरानब तौब मीसिंग फानब थबक लौखलिङैदा था असुगी तरागा तुरुक थाजब याब पाव फंगमदगी हंदकी ड्राइव असि चथबदा स्पोर्टगी मी निपान फाब ngambane मसि सेनापति डिस्ट्रिक्ट पुलिस की अचौब माइ पाकपमने से मिनिस्टरना हौदोकप वार ऑन ड्रग 2.0 की सरवा मोयना डिस्ट्रिक्ट असिना इंग्लिश सिंगनी ग तराक मापनदगी न कुंडगी सेनापति डिस्ट्रिक्ट दा पॉपी पम्बी सिंग मांग तगनबगी थबक सिंग सथकी इंग्लिश सिंगनी ग तराक मापनदगी न कुंदा लम एकर संवा ग यंखै रोम थरम पॉपी पम्बी सिंग मांग तगनब ngamduna डिस्ट्रिक्ट असिदा पॉपी थाबगी सांग हंथन ngamki इंग्लिश सिंगनी ग कुनगनी थोदा डिस्ट्रिक्ट पुलिस ना लम एकर सहम ग कुंथ्रा रोम लगी पॉपी पम्बी सिंग मांग तगनकी एसपी सेनापति करखी मालादिगी मियंग मखादा सेनापति डिस्ट्रिक्ट की 0 पॉपी की टारगेट फंगनब थबक चथरी एसडीओ डिस्ट्रिक्ट पुलिस समनदुना फील्ड सर्वे की थबक सरक अहुमेना मपांगल कंसिना सतखी अमसुम मदुदा विलेज तरागा मपंदा आइन कायना पॉपी थारे हैब खंगमखि हाइरिबा विलेज तरागा मपन अदुगी विलेज शिप सिंगना पॉपी थाबा तोक्त्रबदि लीगल एक्शन लौखलगनी हाइन अकन मगोन वार्निंग पीबदगी विलेज सिंग सिदा पॉपी थाबगी थबक थिंगमंगखि अदुबु सला खाबु खुनावमसुम ओकलांग विलेजना इंग्लिश सिंगनी तरागा हुमदोइदा पॉपी पम्बी थाबगी रिपोर्ट लाखि ओकलोंग रेंजता लम एकर तरेट रोम थरंबा पॉपी पम्बी सिंग सेनापति डिस्ट्रिक्ट पुलिसना मांग तकनख्रे अमसुम लम मपु मसक खांगदोकपगा लोइनना फानबा थबक पेखली सला खाबुं खुनौदा पॉपी पम्बी थरंबा लमगी मपु मसक खांगदोकपा लोइनना सेनापति डिस्ट्रिक्ट पुलिसना सब साबा थबक लोखतपा हौरे हैरि पनमयाबदी सेनापति डिस्ट्रिक्ट की तुआन सीएसओ सिंगना गवर्नमेंट की वार ऑन ड्रग 2.0 दा सगोटपा लेख्रबने हैनसु पाउसना फोंदोरखली अमरोमदना कांगपोकपी टाउन ड्रग योनफम अमा थुगाइख्रेरि कांगपोकपी लोकल बुदीसना कांगपोकपी टाउन ड्रग की मयोक्ता संगसिनबा खोंथांग अमा ओइना कांगपोकपी टाउन ड्रग योनफम मफम अमा थुगाइबगा लोइनना सियनबा मिसा कांगपोकपी टाउन लैतनबा खनख्रेरि ड्रग योनबनी हारिबा मिसा अदु मांगखुलाल खोंसाय अपोकपा ngulen khongsai kawi kangpokpi ward number 7 dagini thawdo asigi matangna KWWO gi president hekim hangsing na hai hawkiba sahi gi april kunga humdoi da laukiba miyam gi wore makhapona kangpokpi town da drug ki mayuk miyam gi rally ama pangthoktuna miyam na maroina na sing drug ki mangjaba singi matangna awareness pinabona ki Kangpokpi town da ain kaina drug trafficking tawgi mathakta akan wa thabuk lokhatkani haiba paujel su miyam na mek sing na pikhrabni Kangpokpi union gi president Howlet Kongsai Kangpokpi ki miyam na makoi ki angang singbu yengsinanaba masum drug ki satheng nanghandanaba drug tagi lapna lainaba ki amarom da yum da yokpa nganu hui cooking gas cylinder na singma tuan mapulam sing huran ba misa ama Kangpokpi union na pha bagloin na siana ba misa asi sayola magi manung da Kangpokpi town thadok tuna sakhina ba khan khriya den su pauksin makhata na pali Makasa tarak poina to perform Nepal gi plane kai ki mafam na thiba phangdriba passenger ani drone singna phangna bohunari hauki besai kunthra gi matam Nepal da khwai gi lebak thiba plane kai gi thawdok ta miyai humdra sikre harabasu ngasi phawba thiba phangdana leidiba miyai ani gi haksang drone sing sizina duna makhata na thiri Thijin humjiliba agency singna drone kayamar mauksa gi level gi meter sanirom nem thana pahanduna aruba lok sabha madi manung hanjin laikraba nungsup thangba Nepal gi mafam singna thibigi thabak sathali mi kanba madi thibigi thabak ising nungsit ki phibam kai hena phataba madi asukpa umangna singba laikhiba loinana singlamida sathok chasin khudong sadaba kya mayokna bamaramna khumang saksin bangam handre haukiba nuwaiji numita tourist city ama oiriba Pokhara landing tauna bukhona kiba Yeti Airlines ki ATR 72 turboprop flight kai bidigi mi humdra gi asibak sang phangrabani puna passenger humdra ni tong kiba aircraft adu kai kiba thawdo du ri ngasi phawbo mi ani ga haksang thiba phangdana lairakibani haujik su mafam adu da laisil yamna kungna thari plane aduna kai duna tashlakiba aruba loksaba du mi thiba gi thabak sathanaba aya marum thauri ga loinana sangsilaba su ising nusat ki phibam phatabadagi khomang sokshin bading ngamdri han rescue operation saru yariba police officials azoi kesin agency da phongdoki yari adu haujik oina di myam paw su matang ase lu sinjarage masu myam pun anoba update ga minasi